Leilon Vaiphei amadi Khonsakhul anigi marakta kuki militant amasung Naga village guard singa khut thoknabada kuki militant ahum sokre asokpa sing Central Force na ngak senduna Rims Hospital da laikat nakre. Khut thoknabagi thodok asi ngasi ayuk pung taruk tabadagi hauduna chathakibani. Bom yauna afaba makhalgi khulai season aduna khut thoknakiba duda laingaka suspension of operation chatnariba Kuki National Front KNF PG Kadarni Haiba Mioi Ahum Soki. Soklab Singh Adu Chahi Taraganipan Suraba Zenlenmang Vaiphei Chahi Kun Suraba Lunlendro Vaiphei Amasung Chahi Taraganipan Suraba Pau Gau Lalni. Makoy Ahumak Bunker Manungda Bom Pokhairak Pada Sokpani Hairi. Soklaba Ahumak Indian Army nang akan ba sexual Torang Loinana Numit Yung Bamamang da Rims da Puraktuna Lying Chata Bahokre. Soklaba militant ahum adugi manungda anigi fibam luri hairi. Khut thoknaba sigi matang da Manipur police ki maikai dagi chap wafam fomdorakpa laitri. Amuram da Rims Hospital da Armina asokpa kuki militant sing puraktuna lying ba yaning de haiduna naga nupi singna Rims ki gate ta khongjang changsin ba hokre. Nakalamram da kuki militant sing Rims ta puraktuna lying chathabagi thawong ansamgi maikai dagi yaning da ba fomdorakli. Loinana thawong asina Indian Security Force ka kuki militant singa lainaba mariyadusu mayak sengal hairi.